lambi ase haukiba sei kya ki mamangdagi sembiduna laklaba matungda sahi amagi mamangdagi semba horaklaba asugumlaba lambi ase ngasi phauba aibadi paka laubiraba matungda black topping tawbidabana maram oiraga double paka lauraba lambi ase nung chaithoktuna achat awok singda tuki matik awaba piba amasung misi mina yauba kaya asina maram oiraga ICDF Irongse Sabha Development Forum na concern thikadar da hanjin black topping tawbinaba hai khrabasung ngasi phauba tasin usinnadana khangsinnadana laiba dagi Irongse Sabha Development Forum na matam kayarak hanjin tha khrabasu ngasi phauba thabok to onthoraktabadagi Irongse Sabha Development Forum amasung khul asida lairiba club organization amasung miyang khusangnaраga ngasi December ki tang 6 tagi hauduna Thawal MI Road Irongse Sabha ase thingjinjare maram maduna mari lainaba department na amasung Manipur ki chief minister ikai khumdajiba honorable sarna lambi ase ki matang da yasinaba ama puraktribo ho lambi ase matam kaptana thingkhegani haibo phom ase Irongse Sabha Development Forum ki executive member amoina print amasung electronic media ki mamang da paudam